ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯦ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯅꯤ ꯆꯍꯤ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯍꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕꯁꯨ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯅꯝꯕꯔ 7005707808 ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯆꯍꯤ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯂꯩꯕ ꯀꯣꯂꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯂꯥꯏꯚꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯆꯦ ꯔꯣꯁꯣꯕꯇꯤ ꯗꯦꯕꯤ ꯄꯨꯔꯅꯤꯃꯥꯁꯤ ꯌꯨꯝꯅꯥꯝ ꯒꯨꯔꯨ ꯋꯥꯈꯨꯃꯟ ꯏꯃꯥ ꯏꯕꯦꯝꯍꯜ ꯅꯤꯡꯊꯧꯈꯣꯡ ꯑꯗꯨꯒ ꯏꯃꯥ ꯕꯤꯃꯣꯂꯗꯥ ꯀꯨꯃꯥꯝ ꯒꯨꯅꯦꯁꯣꯔꯤ ꯇꯔꯥꯝ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯛꯆꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯃꯤꯁꯦꯁ ꯄꯨꯝꯅꯃꯛ ꯁꯥꯗꯣꯛꯄꯝ ꯕꯤꯖꯌꯥꯂꯩꯃꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯆꯔꯁꯣꯕꯇꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯍꯜꯂꯣꯟ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯇꯣꯏꯅ ꯐꯪꯕ ꯀꯣꯂꯔꯁꯤꯡꯗꯤ ꯂꯦꯞꯄꯤꯌꯨ ꯐꯪꯖꯗꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯏꯕꯦꯝꯃ ꯏꯃꯥꯗꯒꯤ ꯀꯃꯂꯥ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯏꯃꯥ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯀꯃꯂꯥ ꯀꯧꯋꯦ ꯍꯥꯏꯕ ꯀꯃꯂꯥ ꯂꯩꯐꯝꯁꯦ ꯏꯃꯥ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ ꯇꯥꯕꯤꯕ꯭ꯔꯥ ꯏꯕꯦꯝꯃ ꯇꯥꯏꯌꯦ ꯍꯜꯂꯣ ꯏꯃꯥꯒꯤ ꯃꯣꯕꯥꯏꯜꯁꯦ ꯂꯥꯎꯠ ꯏꯁꯄꯤꯀꯔ ꯊꯥꯗꯣꯛꯄꯤꯕ꯭ꯔꯣ ꯏꯃꯥ ꯍꯥꯎ ꯅꯣꯡ ꯌꯥꯝ ꯑꯗꯨ ꯅꯠꯇꯕ꯭ꯔꯥ ꯅꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯪꯗꯦ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯕ ꯈꯖꯤꯛꯇꯪ ꯋꯥꯠꯂꯦ ꯏꯃꯥꯅ ꯍꯥꯏꯔꯛꯄꯁꯦ ꯄꯠ ꯄꯠ ꯇꯠꯂꯦ ꯑꯗꯣ ꯏꯃꯥ ꯂꯝꯗꯣ ꯀꯔꯤ ꯂꯝ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ ꯋꯥꯏ ꯀꯨꯟꯃꯥꯗꯩꯅꯦ ꯀꯣꯍꯤꯃꯥꯗꯒꯤ ꯍꯣꯏ ꯌꯥꯝ ꯂꯥꯞꯄꯦ ꯍꯧꯖꯤꯛꯁꯦ ꯏꯃꯥ ꯀꯣꯍꯤꯃꯥꯁꯦ ꯅꯣꯡ ꯀꯟꯅ ꯇꯥꯔꯤꯕꯀꯣ ꯍꯣꯏ ꯀꯟꯅ ꯆꯨꯏ ꯑꯗꯨ ꯅꯦꯠꯋꯥꯛꯇꯨ ꯌꯥꯗꯦ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯗꯤ ꯀꯔꯤ ꯂꯩꯇꯕ꯭ꯔꯥ ꯏꯃꯥ ꯁꯤꯗꯗꯤ ꯖꯒꯥꯗꯣ ꯏꯁꯤꯡꯗꯤ ꯆꯥꯎꯗꯦꯕꯀꯣ ꯆꯤꯡ ꯎꯝ ꯃꯇꯣꯟꯅꯤꯅ ꯅꯣꯡꯗꯤ ꯑꯗꯨꯝ ꯂꯦꯞꯇꯦ ꯑꯣꯀꯦ ꯂꯦꯟꯁ꯭ꯂꯥꯏꯠ ꯊꯣꯛꯄ ꯃꯟꯁ꯭ꯂꯥꯏꯠ ꯊꯣꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯍꯣꯏ ꯗꯤꯃꯥꯄꯨꯔꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯂꯝꯕꯤ ꯃꯇꯦꯛ ꯃꯇꯦꯛ ꯍꯣꯏ ꯍꯣꯏ ꯂꯝꯕꯤꯒꯤꯗꯤ ꯑꯗꯨꯝ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯗꯨꯒ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥ ꯉꯁꯤ ꯁꯔꯨꯛ ꯌꯥꯔꯛꯄ ꯊꯦꯡꯅꯕ ꯑꯗꯣ ꯏꯃꯥ ꯋꯥꯍꯧ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯇꯣꯛꯁꯤꯔꯣ ꯉꯁꯤꯁꯤꯕꯣ ꯍꯣꯏ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯑꯒꯦ ꯍꯣꯏ ꯏꯁꯩ ꯁꯛꯇꯣꯛꯄꯤꯔꯛꯑꯣ ꯏꯃꯥ ꯍꯣꯏ ꯍꯧꯔꯛꯑꯒꯦ ꯍꯧꯕꯤꯔꯛꯑꯣ ꯆꯥꯛ ꯊꯣꯡꯕꯁꯨ ꯇꯜꯂꯕ ꯃꯧ ꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕꯁꯨ ꯇꯜꯂꯕ ꯃꯧ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯀꯤ ꯁꯦꯕꯥꯁꯨ ꯇꯧꯅꯤꯡꯗ꯭ꯔꯕꯤ ꯃꯧ ꯀꯔꯤꯅꯨꯡꯒꯤ ꯅꯪꯕꯨ ꯊꯦꯡꯅꯔꯨꯕꯅꯣ ꯀꯔꯤꯅꯨꯡꯒꯤ ꯅꯪꯕꯨ ꯂꯧꯖꯔꯨꯕꯅꯣ ꯀꯔꯤꯅꯨꯡꯒꯤ ꯅꯪꯕꯨ ꯊꯦꯡꯅꯔꯨꯕꯅꯣ ꯀꯔꯤꯅꯨꯡꯒꯤ ꯅꯪꯕꯨ ꯂꯧꯖꯔꯨꯕꯅꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯨꯕ ꯅꯪꯕꯨ ꯊꯕꯛ ꯐꯔꯨꯕ ꯍꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯨꯕ ꯅꯪꯕꯨ ꯊꯕꯛ ꯐꯔꯨꯕ ꯆꯥꯛ ꯊꯣꯡꯕꯁꯤ ꯇꯜꯂꯕꯤ ꯃꯧ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ ꯁꯤꯠꯄ ꯇꯜꯂꯕꯤ ꯃꯧ ꯃꯅꯦꯝꯄꯣꯛꯀꯤ ꯃꯀꯨꯕꯣꯛꯀꯤ ꯁꯦꯕꯥꯁꯨ ꯇꯧꯅꯤꯡꯗ꯭ꯔꯕꯤ ꯃꯧ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕꯗꯣ ꯉꯁꯤꯗꯤ ꯃꯧꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯡꯆꯥꯏ ꯆꯥꯏꯍꯜꯂꯦ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯄ꯭ꯔꯦꯝ ꯊꯗꯠꯂꯦ ꯅꯈꯣꯏꯕꯨ ꯅꯃꯥ ꯅꯄꯥ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯥ ꯀꯔꯤꯅꯨꯡꯒꯤ ꯅꯪꯕꯨ ꯊꯦꯡꯅꯔꯨꯕꯅꯣ
Kari nungi nang lojerubano, kari nungi nangu thengerubano, kari nungi nangu lojerubano, nangu gyan taruba, nangu pharuba, ho nangu gyan taruba, nangu pharuba, zak thongba chutallabimo, Kuli waram singba sitpa tallabi mau, nanim boki kugo ki seba ningrabi mau. Loisanjaragi chaibe mari. Wow. Thong fazare. Manimboki makuboki ta seba tauningsdaba mau mau Manimboki makuboki makhong hamningdaba mau mau Fazaba isai ko. 음. Yam artha laiba isai ni fazaba. Ado ima isai je ngahawai khara khara tawrak charo isai gi sayek saida je yam fajaye. Isai ba pamjarakpa haitare chaibe. Ado hojikpudi Kohima da laibani ima asengba imagi poknafam je karai oidoino. Ai asengba Imphal nei Lilong Arapti din. Lilong Arapti dagi. Hoi. Ado ima kaino Kohima da hojik laise. Hoi. Thabai ingang tawraga haidi thabai ingang tawbagi sum lairira natragana Kohima da adum lairabra kamai tawbono. Ai puroibadi kasar sadaineba. Aina ai Shaida ma ai purabdi gani thokwa aina aidi angai seba thom mapagas ba lei mai ta. Yumpham asengba oina leiba nattebako hojikse. Hoi, sidadi adum bhara ngatani da sai. Barada leibanebako. Yumna kainodagi oirasu mani imagi poknafam lamdam Manipurdai oirasu imase Kasar Silchar yum panbako duga mu Kohima da thabai ingangi mu leiba. Hoi. Yam nungai imaga ngasi thengnabase ado Imphal ningol amana kamai tawdana Kasar pakhang do thengnaruri noima. Swari jon thona khangninggre da koima. Icha thobi ani adu pakhang ga leisabi mai laiba tamnaru bai dune da khang Ado kamai ko ima akoina khangninginane kamaina thengnaruri no karam kanda kamai tawraga haidi karaida unara kanda kamaina thengnagri no khangning ba haitare mai laibaktabudi tamba koima adeda haidi thaban jongba mafam dabuni hairasu lila yengba mafam dabuni hairasu imana Kasarda koirubda thengnarakpra pabungna Manipurda koirakbada thengnarurira warimdi leirangani ma aduni da khangningise ai hairange sa akoigi haitare ko imagi phone se loud speaker thadok bibro loud speaker dom tang op tawo sida leiba da akoigi leisang kan da koiba la haitare ko koima ji yam ngai ga haina betu da la dei thengnare dudagi dum phana gare adi mase gari thau leirame akoigi namoigi malaki adai ne moigi aso sang amagi gari dai go oina leirame haitare ko thengnare da thengnadana pabunga thengnadana waithungnagre ado ima ibe mangasagi Imphal da leiringai Manipurda leiringai dadi khoigi nuksiba nangi damak thawai thajage haiba pamu bagai tu lehodab zalo inkhalak pada dikha leira adu ngasagi imana kanoda ngai budagi di makhoi du ka thokna hara ado amina khalam doini imaje ahen ba ba ma chakrena khalam doini koima hoi sidi sure ni ado ima kamai luhong badi kamai tawe sida hongi bara sida haidi adagi Kasar dagi nupa mayum laga yumda keno tawbra natragana Silchar romda adum tawbra luhong khongdong bagi thabakse moi songi di siala di honda di ama tawre aduna akoi di ma la ko do gi pura siala do hongare haidi azum batang kara akoi ma ja ko dam koi koi ra ga chien da ya da
ꯄꯨꯗꯕ ꯌꯥꯔꯣꯏꯅ ꯄꯨꯔꯦ ꯑꯩꯈꯣꯏ ꯑꯣ ꯍꯣꯁꯇꯦꯜꯗ ꯂꯩꯔꯦ ꯑꯥ ꯑꯗꯩꯗꯤ ꯍꯥꯏꯗꯣꯛꯄꯁꯦ ꯃꯣꯏꯒꯤ ꯃꯆꯥꯁꯤꯡ ꯀꯧꯔꯦꯀꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯧꯔꯒ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯑꯗꯨꯝ ꯆꯦꯟꯕꯗꯤ ꯍꯣꯡꯅꯗ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤꯗꯨ ꯀꯩꯅꯥ ꯆꯠꯂꯁꯦꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤꯅꯁꯨ ꯍꯥꯏꯔꯦ ꯅꯣꯏ ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯥꯗꯤ ꯀꯠꯂꯁꯤ ꯍꯣꯡꯕꯗꯨꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯒꯗꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯍꯣꯡꯅꯤꯡꯉꯕꯁꯨ ꯌꯥꯗꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯚꯔꯥꯗ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤꯁꯨ ꯂꯩꯕ ꯏꯃꯨꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯂꯝꯗꯣ ꯁꯣꯝꯒꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯩꯗ ꯑꯗꯨꯗꯒꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯥ ꯑꯣꯏꯅ ꯆꯠꯂꯦ ꯑꯗꯣ ꯑꯗꯨꯒ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯒꯤ ꯌꯨꯝꯗꯁꯨ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯂꯧꯈꯠꯄ ꯍꯥꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯍꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯐꯅ ꯇꯧꯔꯁꯨ ꯌꯨꯝꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯕ ꯂꯧꯈꯠꯄ ꯀꯥꯏꯅ ꯂꯩ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯤꯕ꯭ꯔꯥ ꯏꯃꯥ ꯑꯗꯨꯗꯨꯒꯤꯗꯣ ꯃꯣꯏ ꯃꯌꯨꯝꯗ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯗꯤ ꯍꯣꯁꯇꯦꯜꯗ ꯚꯔꯥꯗꯦ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤ ꯃꯄꯥ ꯍꯣꯏ ꯀꯧꯔꯦꯀꯣ ꯀꯧꯔꯒ ꯍꯩꯖꯤꯟ ꯇꯧꯅꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯀꯩꯅꯥ ꯀꯜꯂꯁꯦꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯨꯗ ꯂꯩꯔꯦ ꯃꯇꯝ ꯈꯔ ꯑꯗꯨꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯥ ꯀꯜꯂꯦ ꯈꯨꯗꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯥ ꯀꯠꯄ ꯈꯣꯠꯄ ꯃꯣꯏꯒꯤ ꯃꯤ ꯀꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔ ꯂꯣꯏꯁꯜꯂꯦ ꯑꯗ ꯃꯣꯏ ꯑꯁꯣꯝꯗꯗꯤ ꯑꯃꯨꯛ ꯄꯨꯁꯟꯗꯦꯕ ꯌꯨꯝ ꯑꯃꯗꯪ ꯊꯝꯃꯒ ꯑꯃꯨꯛ ꯃꯣꯏ ꯑꯃꯨꯛ ꯈꯨꯠ ꯂꯧꯈꯠꯄꯅ ꯇꯣꯉꯥꯟ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯀꯦ ꯃꯣꯏꯒꯤ ꯁꯥꯒꯩ ꯑꯃꯒꯤꯗ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯈꯠꯂꯒ ꯂꯣꯏꯁꯟꯈ꯭ꯔꯦ ꯂꯣꯏꯁꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯨꯛ ꯀꯧꯔꯒ ꯑꯗꯨꯁꯨ ꯃꯣꯏ ꯆꯥꯛ ꯄꯤꯖꯩ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤ ꯀꯧꯔꯒ ꯃꯣꯏ ꯑꯁꯣꯝꯗꯅ ꯂꯧꯈꯠꯄ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯨꯝꯒꯤ ꯃꯇꯝꯗ ꯑꯗꯣ ꯏꯃꯥ ꯃꯇꯝꯗꯨꯗꯗꯤ ꯍꯣꯏ ꯅꯤꯉꯣꯟꯅ ꯃꯌꯨꯝ ꯊꯥꯗꯣꯔꯛꯄꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡꯁꯨ ꯑꯣꯏꯌꯦꯅ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯁꯥꯏꯒꯤ ꯌꯨꯝꯗꯒ ꯅꯨꯄꯥ ꯃꯌꯨꯝꯗꯒ ꯆꯪꯗꯅ ꯍꯣꯇꯦꯜꯗꯒ ꯂꯩꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯇꯝ ꯃꯌꯥꯝ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯕꯗꯣ ꯄꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯕꯒ ꯐꯥꯎꯗ꯭ꯔꯣ ꯏꯃꯥ ꯑꯗꯨꯕꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯔꯤꯁꯤꯒ ꯈꯤꯇꯪ ꯁꯨꯝ ꯇꯥꯏꯌꯣꯟꯅꯅꯁꯨ ꯇꯧꯔꯦꯗꯅꯀꯣ ꯍꯣꯏ 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 ꯑꯗ ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯆꯔꯝꯗ꯭ꯔꯁꯨ ꯐꯅꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯀꯁꯥꯗ ꯍꯣꯡꯉꯛꯑꯝꯗ꯭ꯔꯁꯨ ꯐꯅꯤ ꯀꯥꯏꯅ ꯈꯜꯂꯛꯄ ꯋꯥꯈꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯌꯨꯝꯒ ꯅꯤꯡꯁꯤꯡꯉꯛꯄ ꯃꯇꯝꯗꯨꯗ ꯊꯦꯡꯅꯈꯤꯕꯗꯣ ꯏꯃꯥꯅ ꯍꯣꯏ ꯀꯌꯥꯝꯒꯗꯤ ꯀꯞꯈꯤꯒꯦꯕ ꯊꯦꯡꯅꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯧꯄꯤꯗꯤ ꯑꯗꯣ ꯋꯥꯔꯤꯗꯤ ꯏꯃꯥꯗ ꯍꯪꯗꯧ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯖꯕꯠ ꯖꯕꯠ ꯈꯨꯝꯖꯤꯜꯂꯛꯀꯅꯨꯀꯣ ꯏꯃꯥ ꯑꯗꯨꯝ ꯐꯖ ꯐꯖꯅ ꯈꯤꯇꯪ ꯁꯨꯝ ꯃꯃꯨꯠ ꯇꯥꯅ ꯇꯥꯅ ꯈꯨꯝꯕꯤꯔꯛꯑꯣꯕꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯇꯧꯅꯔꯤꯕꯁꯤꯒ ꯑꯗ ꯏꯃꯥꯅ ꯑꯗꯣꯝꯗ ꯆꯠꯂꯀꯥꯟꯗ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯃꯥꯟꯅꯔꯝꯗꯕ ꯀꯩꯀꯩ ꯈꯦꯠꯅꯕ ꯀꯩꯀꯩ ꯂꯩꯔꯝꯒꯦꯗꯨꯁꯨ ꯍꯪꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯕꯅꯤꯅ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒ ꯁꯨꯝ ꯈꯦꯠꯅꯕ ꯀꯩ ꯁꯤꯁꯤꯃ ꯁꯤ ꯂꯩ ꯀꯥ ꯍꯥꯏꯕꯗꯣ ꯆꯥꯕ ꯊꯛꯄꯗꯕꯨ ꯑꯣꯏꯔꯣ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯕꯨ ꯑꯣꯏꯔꯣ ꯂꯩꯗꯅ ꯑꯗꯒꯤ ꯆꯠꯅꯔꯤꯕ ꯀꯨꯝꯍꯩ ꯍꯔꯥꯎꯗꯕꯨ ꯑꯣꯏꯔꯣ ꯂꯩꯗꯅ ꯋꯥꯍꯩꯗꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯂꯣꯏ ꯈꯦꯠꯅꯔꯦꯕ ꯈꯦꯠꯅꯩ ꯑꯩꯈꯣꯏꯔꯣꯝꯒꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯃꯣꯏꯔꯣꯝꯒꯗꯤ ꯍꯥꯏꯗꯤ ꯃꯣꯏꯔꯣꯝꯒꯤꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯕꯣꯛꯍꯣꯏꯅ ꯂꯩꯕꯒꯤ ꯏꯁꯇꯥꯏꯜꯗꯣ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯍꯣꯏꯒꯤ ꯏꯄꯨꯕꯣꯛꯍꯣꯏꯅ ꯂꯩꯉꯩꯒꯤ ꯃꯇꯝꯗꯨꯒꯤ ꯈꯣꯡ ꯍꯥꯝꯃꯨꯔꯁꯨ ꯏꯔꯨꯊꯣꯛꯄꯤ ꯑꯃ ꯀꯩꯅꯣꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯗꯨꯅꯀꯣ ꯑꯃꯥꯡ ꯑꯁꯦꯡ ꯌꯥꯝꯅ ꯈꯥꯏꯕ ꯑꯗꯨꯝ ꯇꯧꯕꯤ ꯊꯥꯏꯅꯒꯤ ꯑꯗꯨꯒꯤ ꯁꯥꯖꯠꯇꯣ ꯑꯗꯨꯝ ꯇꯧꯔꯤ ꯃꯣꯏ ꯑꯁꯣꯝꯒꯤꯗꯤ ꯈꯔ ꯀꯟꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯗꯨꯀꯥꯟꯗꯨꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯁꯦ ꯇꯧꯕ ꯑꯗꯨꯝ ꯈꯜꯂꯦ ꯇꯧꯋꯦꯅ ꯍꯥꯏꯕ ꯇꯥꯏ ꯆꯥꯛ ꯊꯣꯡꯕꯗꯤ ꯌꯨꯝꯗꯁꯨ ꯈꯔꯁꯨ ꯍꯩꯔꯛꯇꯦꯕ ꯑꯗꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯇꯟꯃꯟꯗꯅ ꯑꯩꯁꯦ ꯑꯁꯣꯝ ꯆꯥꯛ 3ꯛ ꯆꯥꯕ ꯖꯒꯥꯁꯤꯗ ꯐꯪꯉ ꯃꯥꯜꯂꯦꯅ ꯂꯥꯏ ꯌꯦꯡꯁꯜꯂ ꯃꯥꯜꯂꯦꯅ ꯈꯟꯅꯕ ꯆꯟꯅꯤ ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯑꯗꯒꯤ ꯍꯣꯖꯥꯏꯗ ꯀꯩꯗ ꯂꯩꯕ ꯒꯨꯍꯥꯇꯤꯗꯒ ꯂꯩꯕ ꯃꯌꯨꯝ ꯄꯥꯟꯕ ꯃꯩꯇꯩ ꯅꯤꯉꯣꯜꯁꯤꯡꯁꯦ ꯃꯣꯏꯅ ꯑꯗꯣꯝꯗ ꯍꯣꯡꯉꯀꯥꯟꯗꯗꯤ ꯑꯗꯣꯝꯒꯤ ꯑꯣꯏꯅ ꯆꯠꯅꯕꯤꯗ ꯁꯤꯟꯗꯨꯔ ꯆꯤꯡꯈꯠꯄꯅ ꯁꯨꯝ ꯈꯔꯁꯨ ꯑꯗꯨꯝ ꯎꯏꯕꯀꯣ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯍꯣꯏꯗꯤ ꯑꯗꯨ ꯇꯧꯕꯤꯕ꯭ꯔꯥ ꯇꯧꯕꯤꯗꯕ꯭ꯔꯣ ꯅꯧꯔꯤꯉꯩ ꯀꯥꯟꯗꯗꯤ ꯆꯤꯡꯈꯠꯂꯝꯃꯦ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯠꯇ꯭ꯔꯦ ꯇꯟꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯅꯧꯅ ꯍꯧꯖꯤꯛ ꯏꯃꯥ ꯍꯣꯏꯒꯤ ꯅꯠꯇꯕꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯅꯧꯅ ꯑꯗꯨꯝ ꯁꯤꯒꯤ ꯁꯤꯟꯗꯨꯔ ꯆꯤꯡꯈꯠꯄꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯥꯅ ꯄꯥꯝꯖꯕ ꯈꯔꯅ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅꯒ ꯂꯩꯕ꯭ꯔꯕ
ꯁꯤꯔꯤꯁꯦ ꯆꯤꯡꯈꯠꯄꯁꯦ ꯑꯗꯨꯝ ꯑꯄꯥꯝꯕꯁꯨ ꯌꯥꯎꯏ ꯆꯤꯡꯈꯠꯄꯗꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯃꯣꯏꯔꯣꯝꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡꯗꯨꯁꯨ ꯑꯌꯥꯝꯕ ꯅꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯆꯠꯄ ꯃꯤꯉꯩꯗꯤ ꯑꯩꯗꯤ ꯍꯩꯅꯗꯦꯗꯅ ꯍꯥꯏꯗꯤ ꯆꯟꯗꯣꯜ ꯑꯗꯨꯝ ꯆꯟꯕꯩꯗꯤ ꯑꯗ ꯑꯊꯤꯡꯕ ꯀꯩꯝ ꯂꯩꯇꯕꯀꯣ ꯃꯥꯒꯤ ꯑꯗꯨꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕ ꯍꯣꯏ ꯍꯣꯏ ꯑꯊꯤꯡꯕꯕꯨꯗꯤ ꯂꯩꯇꯦ ꯃꯃꯥꯡꯉꯩ ꯈꯔꯗꯗꯤ ꯑꯗꯨꯝ ꯁꯤꯡꯗꯨ ꯅꯝꯗꯗꯤ ꯌꯥꯗꯦ ꯀꯥꯏꯅ ꯇꯧꯅꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯣ ꯊꯥꯗꯣꯛꯄꯁꯨ ꯌꯥꯎꯅꯔꯦ ꯍꯥꯏꯗꯤ ꯑꯗꯨ ꯃꯌꯥꯡꯒꯤ ꯁꯥꯖꯟꯅꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯣꯏꯔꯣꯝꯒꯤ ꯃꯤꯅ ꯁꯨꯝ ꯍꯥꯏꯕ ꯌꯥꯎꯋꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯣ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯀꯦꯕ ꯁꯦꯡꯅ ꯁꯦꯡꯅ ꯈꯔ ꯈꯨꯝꯕꯤꯔꯛꯑꯣꯕꯀꯣ 이마기 폰ꯁꯦ 라우드 스피커 ꯊꯥꯗꯣꯛꯄ ꯃꯥꯜꯂꯦ ꯑꯃꯨꯛꯇꯪ ꯑꯣꯐ ꯇꯧꯕꯤꯌꯣ ꯇꯥꯕꯤꯕ꯭ꯔꯥ ꯏꯃꯥ ꯄꯥꯕꯨꯡꯗ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯒꯨꯟ ꯑꯃ ꯌꯥꯎꯋꯦꯅ ꯈꯪꯉꯦ ꯅꯆꯥ ꯑꯅꯤꯅ ꯀꯔꯤ ꯒꯨꯟꯅꯣ ꯄꯥꯕꯨꯡꯗ ꯌꯥꯎꯔꯤꯁꯦ ꯄꯥꯕꯨꯡꯗꯀꯣ ꯏꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯒꯨꯟ ꯑꯃ ꯌꯥꯎꯋꯦꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯌꯥꯝ ꯄꯥꯝꯖꯕ ꯒꯨꯟ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯀꯔꯤ ꯒꯨꯟꯅꯣꯕ ꯏꯃꯥꯅ ꯄꯥꯕꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯔꯤꯁꯦ ꯍꯥꯏꯗꯤ ꯋꯥꯍꯪꯁꯦ ꯂꯨꯗꯦ ꯍꯥꯏꯗꯤ ꯏꯃꯥꯅ ꯑꯁꯨꯛ ꯊꯥꯞꯅꯈ꯭ꯔꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯀꯣ ꯃꯐꯝꯗꯨꯗ ꯏꯃꯥꯅ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯆꯠꯄ ꯉꯝꯃꯤꯁꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯄꯥꯕꯨꯡꯅ ꯇꯧꯊꯣꯔꯛꯄꯗ ꯏꯃꯥꯅ ꯊꯥꯖꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯑꯁꯨꯛ ꯂꯥꯞꯄ ꯃꯐꯝꯁꯤꯗ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯗꯩꯗꯤ ꯁꯣꯝꯗ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯍꯨꯟꯇꯣꯛ ꯑꯃ ꯆꯠ ꯉꯝꯃꯤꯗꯣ ꯑꯗ ꯐꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯁꯨ ꯃꯁꯛ ꯐꯖꯔꯁꯨ ꯇꯧꯊꯣꯔꯛꯄꯗ ꯍꯦꯛ ꯌꯦꯡꯅꯤꯡꯗꯕꯁꯦ ꯄꯥꯝꯃꯨ ꯌꯥꯗꯦꯗꯅꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯗꯨ ꯄꯥꯕꯨꯡꯗ ꯌꯥꯎꯗꯕꯒꯤꯅꯦꯕ ꯏꯃꯥꯅ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠ ꯉꯝꯃꯤꯗꯣ ꯑꯗ ꯍꯥꯏꯗꯤ ꯄꯥꯕꯨꯡꯅ ꯂꯨꯅ ꯇꯧꯕ ꯍꯥꯏꯗꯤ ꯍꯦꯛ ꯏꯃꯥꯒꯤꯗꯃꯛꯅꯤꯒ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯁꯤꯅꯤ ꯁꯝꯖꯜꯂꯒ ꯏꯃꯥꯅ ꯕꯕꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯕꯕꯥꯒꯤꯗꯃꯛꯇ ꯏꯃꯥꯅ ꯀꯁꯥꯔ ꯇꯥꯅ ꯆꯠꯂꯤꯁꯦꯀꯣ ꯑꯗꯨ ꯄꯥꯕꯨꯡꯁꯦ ꯀꯌꯥꯃꯨꯛꯇꯤ ꯅꯨꯡꯁꯤꯔꯛꯏ ꯏꯃꯥ ꯅꯨꯡꯁꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗꯗꯤ ꯃꯥꯅꯁꯨ ꯑꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯩꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯐꯣꯟꯁꯤꯅ ꯉꯥꯛꯇ ꯇꯧꯔꯤꯕ ꯑꯗꯨꯅꯦ ꯒꯨꯟ ꯅꯨꯡꯁꯤꯕ ꯑꯗꯤ ꯂꯩꯃꯤꯟꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯁꯥꯎꯅꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨ ꯀꯥꯟꯗꯗꯤ ꯊꯥꯏꯅꯩꯁꯤꯒ ꯍꯧꯖꯤꯛꯀꯤꯁꯤ ꯈꯦꯠꯅꯔꯦꯅꯦ ꯑꯃꯨꯛ ꯈꯜꯂꯦ ꯏꯊꯟꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯔꯛꯀꯤ ꯋꯥꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯥꯎꯅꯩ ꯃꯥꯅꯦ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯥꯕꯨꯡꯅꯗꯤ ꯑꯗꯨꯝ ꯐꯨꯕꯒ ꯅꯨꯡꯁꯤꯅꯅ ꯌꯥꯎꯕ꯭ꯔꯣ ꯂꯩ ꯃꯇꯝꯗꯨꯗ ꯍꯣꯏ ꯁꯥꯎꯅꯕꯗꯒꯤ ꯃꯥꯅꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯩꯅꯁꯨ ꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯒꯁꯨ ꯊꯥꯗꯣꯛꯑꯝꯃꯦ ꯑꯗꯨꯗꯨꯅ ꯏꯟꯅꯔꯦ ꯑꯗꯣ ꯏꯃꯥ ꯅꯣꯡ ꯐꯥꯗꯣꯛ ꯁꯥꯎꯅꯕꯅꯦ ꯍꯥꯏ ꯁꯥꯎꯅꯕꯗꯒꯤ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯒꯗꯤ ꯌꯥꯎꯈꯤꯗꯕ꯭ꯔꯣ ꯏꯄꯥꯝ ꯆꯠꯆꯔꯒꯦ ꯀꯥꯏꯅ ꯑꯗꯨꯗꯤ ꯇꯧꯗꯦꯗ ꯇꯧꯗꯦ ꯑꯗꯣ ꯄꯥꯕꯨꯡꯅ ꯐꯨꯔꯛꯄꯒꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯜꯂꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗ ꯂꯣꯏ ꯍꯥꯏꯗꯣꯛꯄ ꯌꯥꯔꯦꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯁꯥꯎꯅꯕꯗ ꯄꯥꯕꯨꯡꯅ ꯏꯃꯥꯗ ꯐꯨꯔꯛꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯐꯨꯕꯗꯤ ꯌꯥꯎꯗꯦ ꯑꯩꯁꯦ ꯐꯨꯕꯗꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯥ ꯁꯨꯝ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯑꯩꯗꯤꯀꯣ ꯈꯔ ꯑꯩ ꯁꯥꯎꯅꯕ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯋꯦ ꯅꯨꯃꯤꯠ 5 ꯇꯔꯨꯛꯅꯤ ꯑꯗꯨꯝ ꯁꯥꯎ ꯂꯩ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯧꯅꯗ꯭ꯔꯦ ꯄꯥꯕꯨꯡꯗꯒ ꯀꯧꯕꯤꯗ꯭ꯔꯦ ꯑꯩꯅ ꯋꯥꯁꯦ ꯑꯩꯗꯤ ꯃꯤꯅ ꯉꯥꯡꯕ ꯌꯥꯝ ꯁꯧꯒꯜꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯐꯅꯕ ꯉꯥꯡꯉꯁꯨ ꯏꯊꯟꯇꯅꯦ ꯑꯗꯨꯗꯤ ꯃꯥꯏꯒꯇꯣ ꯁꯨꯛꯇꯣꯛꯑꯒ ꯆꯥꯛꯀꯗꯣ ꯊꯣꯛ ꯂꯥꯎ ꯊꯥꯡꯗꯔ ꯊꯝꯃꯝꯃꯒ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯃꯔꯛꯁꯤꯗ ꯏꯃꯥꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯇꯥꯗ꯭ꯔꯦ ꯃꯥ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠꯇ ꯈꯔ ꯉꯥꯡꯕ ꯂꯣꯏꯔꯒ ꯉꯥꯡꯕ ꯍꯥꯏꯁꯤꯗꯤ ꯍꯪꯉꯁꯤ ꯃꯥꯅ ꯆꯨꯝꯅ ꯉꯥꯡꯖꯩ ꯑꯩꯅꯗꯤ ꯁꯥꯎꯖꯔꯤꯗꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦꯀꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯅꯨꯃꯤꯠ 5 ꯇꯔꯨꯛꯅꯤ ꯁꯥꯎꯅꯕꯒꯁꯨ ꯌꯥꯎꯏ ꯍꯥꯏꯗ꯭ꯔꯥ ꯄꯥꯕꯨꯡꯗꯤ ꯁꯥꯎꯕ ꯐꯔꯝꯃꯅꯤ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯅ ꯁꯥꯎꯕꯅꯦꯕ ꯑꯗꯨꯏ ꯃꯇꯝꯗꯨꯗ ꯆꯥꯛ ꯆꯥꯕꯗ ꯀꯥꯗꯤ ꯀꯃꯥꯏꯅ ꯀꯧꯏ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕꯗ ꯀꯧꯔꯝꯃꯔꯣꯏꯌꯦ ꯍꯥꯏꯗꯤ ꯆꯥꯛꯇꯣ ꯊꯥꯡꯗꯐꯝ ꯊꯣꯛꯄ ꯊꯣꯛ ꯊꯥꯡꯗꯔꯝꯕ ꯊꯅꯝꯃꯅꯤꯌꯦ ꯏꯃꯥꯗꯩ ꯇꯥꯖꯦ ꯑꯩ ꯈꯨꯃꯛꯇꯣꯏ ꯃꯥꯜꯂꯕ ꯏꯃꯥꯝꯗ ꯈꯨꯝꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯥꯕ ꯊꯛꯄꯩꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯩꯅ ꯁꯥꯎꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯅꯗ ꯁꯨꯝ ꯃꯥꯅꯗꯤ ꯑꯗꯨꯝ ꯄꯉꯥꯡꯗ ꯉꯥꯡꯒꯅꯤ ꯑꯗꯨꯏꯒꯁꯨ ꯆꯥꯛ ꯂꯣꯏꯕ ꯀꯥꯟꯗꯕꯨꯗꯤ ꯑꯉꯥꯡꯗ ꯅꯄꯥ ꯀꯧꯔꯣ ꯏꯖꯥꯅꯁꯨ ꯁꯥꯎꯔꯣ ꯑꯗꯨꯝꯕꯗꯤ ꯍꯥꯏꯅꯩ ꯑꯗꯨꯒ ꯑꯩꯅ
ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯉꯥꯛꯇꯪ ꯉꯥꯡꯖꯕꯅꯤ ꯃꯥꯗꯤ ꯀꯩꯝꯇ ꯃꯕꯨꯛꯇ ꯀꯩꯝ ꯂꯩꯇꯦ ꯑꯗꯨ ꯑꯩꯁꯤꯗ ꯈꯔ ꯍꯥꯏꯗꯤ 이마제 khara mi aruba mi oire ko dudi. khara thamoi kanbi andagi oiba ada ima angang di kayano imagi icha nupida nupanga imagi khata haibi ade imaga pabunga gi angang kayano hangadamni nupinga nupanga hujik se yum kai loi panbi mama yemaga macha mama yemaga tarani ado yum kai di palabro adudi kanu ningjang tore sai kan bada koi nupa ma ga haizarake kaino haisu nupa kya suge kaino ne upan di dangang go class amana 9 tame amana 7 ka ima se du chahi je yam na chahi yam maganda yum pan ba male chahi kya de yum pan bi ge ma ai ko mobile phone nang isidi nate ima gi je masu harak porum dau malida ai adabana kunani tarabra ima taraba hello tare imagi isa se ani ne haiba ko hoi adu amana class 9 karaba hoi kari no ne adudi ima je chahi pu helabo akhoi ni moji sahi pa hi duri ima je chahi pu suram dong man je laktre ngasai dagi sabe ya ba saraga adu ima je chahi kya da yum pan birake ai yum pa ba thine dei kya da sahi ho turiba kaya da 37 adu ai da pan 37 daida adudi isa ahan je sahi kya sure adudi class 9 karadi sahi tara ani isa ahan je sahi kya sure tinjan nagadam plus 14 dune class 9 karadi 14 15 simai leramani adudi 37 the 14 tinjalo ima sudre yang kai su bada ngai kamai tai no duga thoram sin sahi umpu gi mathak ta laiba thoram ahal jing ne sarok ya bi har ima na sahi umpu ele ai ji kamai tai no duga isa di class 9 da ka lairame nei ke kon di supang ni phangdana adan na bai pela banida as loire dana aduna ni wari jing sai di lo tra haido yadri yamna yong si sahi angai da surami yong holo bada kari no tawri ji hoi ne do jai chai kunthra tre to palak paga angang do pok tre na khallaju sudri ba sahi ama ani da hairo angang yaudda bado adu kol di phangdana ai sini as imaji yam chawo minamam tawbirami tawri phone phangdabagi mayai na ni ko sa mani atai di kol phangdrasu tawbira kanu ko ngai ko ai kainom da hai jaw ge nei phone phangdaba na mi samanga si daw ga tawe ko mai pe ma ka mai tong ne du mi halamnida mi halamnida fare ma wari ju kitang wari di khangdo hore tois ngai tu chilo astu ang pura angang oida di ya amana class 3 kare ha ba kaino mai ri adudi ima hayang wai amuk thengnarasi ko sayum sur maganda amuk thengnarasi akhoi dum leiram gi saude ngasai ge nu oi dogi tawrambani hek no hal le man tawris thagachari ma angang kya no hangamdradi nok phangaroi dongni se adunai yam nungai re ma thagachari thank you tham thagachari imanabi haidongni imanabi haigadawa sine phare adu kaino kari kaya kaino mayam je nokna lermisina tara lerami kari gino sibo mathang din ni phu sobam tawjara jani hello jail da thamni ha takti chai su da ba torok pagai hello radio do amta laitha biro aduduga phone lom doina onsan biro ai somorendro salungpham chahi kya subirage oja sahi humbuja ni 5 sure
ꯑꯗꯨꯗꯤ ꯄꯨꯄꯨꯕꯨ ꯀꯧꯕ ꯌꯥꯔꯛꯇꯣꯔꯦ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯤꯔꯃꯂꯥ ꯍꯣꯏꯒꯤ ꯃꯄꯨꯒꯨꯝꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯥꯡꯊꯣꯛꯄꯤꯌꯨꯗꯅ ꯉꯁꯤ ꯑꯍꯥꯟꯕ ꯀꯣꯜ ꯐꯪꯕꯁꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯑꯃ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗ ꯀꯔꯤꯗ ꯈꯔ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯅ ꯃꯔꯛꯇ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯔꯛꯇ ꯌꯦꯡꯕꯗꯨ ꯑꯗꯨꯝ ꯐꯪꯕ ꯉꯝꯗꯦ ꯑꯗꯨ ꯑꯍꯟ ꯉꯥꯛꯇꯒꯤꯅꯦ ꯑꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯪꯕꯁꯨ ꯌꯥꯏꯅ ꯀꯥꯏꯅ ꯈꯜꯂꯒ ꯍꯦꯛ ꯅꯝꯃꯨꯕꯅꯤ ꯍꯣꯏ ꯐꯔꯦ ꯏꯁꯩ ꯑꯃ ꯇꯧꯔꯛꯑꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯄꯥꯕꯨꯡ ꯏꯁꯩ ꯑꯃ ꯉꯥꯡꯊꯣꯛꯄꯤꯔꯛꯑꯣ ꯃꯇꯦꯛ ꯑꯃ चिंता तौरी अशोक वीर हनुमान अशोक सिंथरी थमोय सोना चिंता तौरी लई हौरे समुद्र वामदा रुको से धनुधारी रामचंद्र कैदौं फंगनी माबुजबा कैदौं फंगनी राम सेवा चिंता तौरी नोमदि सोय लोय केंगनी लैमाइदा तल्लवराबोंदी तमसी बंगक्षम सती सापना तुंगनी लंका रायखस भूमि कैदौं फंगनी माबुजबा कैदौं फंगनी राम सेवा चिंता तौरी स्वाइदा लोइसल्लसि करिगिनो चप चाना अꯩꯒꯤ ꯈꯣꯟꯖꯦꯜꯗꯨ ꯊꯥꯗꯣꯛꯇꯅ ꯇꯧꯕꯁꯦ ꯃꯁꯤ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯂꯩꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯄꯥꯕꯨꯡꯒꯤ ꯏꯁꯩꯁꯦ ꯏꯁꯩꯁꯦ ꯁꯛꯇꯣꯔꯛꯄꯗꯗꯤ ꯑꯗꯨꯝ ꯌꯪꯕꯨ ꯂꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯄꯥꯕꯨꯡ ꯏꯃꯥꯗꯤ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯂꯩꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯥ ꯆꯍꯤ 84 ꯁꯨꯔꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯀꯟꯕꯁꯦ ꯍꯧꯖꯤꯛꯁꯤ ꯀꯅꯥꯅ ꯍꯦꯜꯂꯤꯒꯦ ꯀꯟꯕꯁꯦ ꯑꯩꯈꯣꯏꯅꯤꯃꯛ ꯁꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯥꯞꯄ ꯇꯧꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯍꯧꯈꯤꯕ 24ꯒꯤ ꯑꯣꯛꯇꯣꯕꯔ ꯑꯗꯒꯤ ꯃꯊꯪ 25ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯗꯅ ꯈꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯍꯣꯏ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯁꯦ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯔꯛꯏꯀꯣ ꯄꯥꯕꯨꯡ ꯑꯗꯨꯅꯅꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤ ꯁꯣꯟꯊꯔꯦ ꯑꯗꯨꯒ ꯍꯥꯟꯅꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯨ ꯀꯤꯗꯅꯤ ꯅꯥꯝꯃ ꯐꯠꯇ꯭ꯔꯦꯗꯅ ꯑꯗꯨ ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛ ꯈꯔ ꯇꯧꯔꯨꯕ ꯈꯣꯠꯂꯨꯕ ꯈꯔ ꯇꯧꯕ ꯂꯩꯕꯅꯦ ꯑꯗ ꯁꯨꯝ ꯔꯦꯗꯤꯑꯣꯁꯤ ꯇꯥꯔꯒ ꯁꯨꯝ ꯂꯩꯕ ꯑꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯦꯗꯤꯑꯣ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯖꯕ ꯃꯇꯝꯁꯤ ꯃꯣꯏ ꯄꯨꯡ 5ꯒꯤ ꯂꯤꯂꯥ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯩꯗꯒꯤ ꯑꯗꯨꯝ ꯇꯥꯕ ꯑꯗꯩ ꯃꯔꯛꯇ ꯊꯣꯏꯅ ꯃꯇꯝꯁꯦ ꯐꯪꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏ ꯆꯤꯟꯕꯗꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯆꯤꯜꯂꯦꯕ ꯁꯟꯒꯤ ꯂꯣꯛꯀꯤ ꯈꯔ ꯁꯨꯝ ꯁꯟ ꯐꯖꯕ ꯔꯦꯠ ꯁꯤꯗꯤꯁꯦ ꯑꯗꯨꯝ ꯊꯝꯃꯤ ꯄꯥꯕꯨꯡ ꯁꯟ ꯁꯦꯕꯥꯒ ꯇꯧꯕꯤꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯇꯧꯔꯤ ꯑꯗꯨꯝ ꯆꯔꯨ ꯍꯥꯞꯄ ꯈꯣꯠꯄ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯝ ꯀꯛꯄ ꯈꯣꯠꯄ ꯆꯔꯨ ꯀꯛꯄ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯑꯗꯨꯗꯤ ꯉꯝꯃꯤꯌꯦ ꯑꯗꯣ ꯄꯥꯕꯨꯡ ꯂꯣꯟꯅ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯟꯅꯍꯧꯁꯦ ꯉꯁꯤꯁꯦ ꯌꯥꯏꯅꯦ ꯇꯧꯅꯨ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯊꯧꯔꯝꯁꯤꯕꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩ ꯏꯃꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯀꯥꯏꯔꯦꯟꯕꯤꯈꯣꯛꯇꯩꯅꯤ ꯀꯥꯏꯔꯦꯟꯕꯤꯈꯣꯛꯇꯒꯤ ꯌꯥꯝ ꯂꯥꯞꯇ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯂꯥꯞꯇꯦ ꯅꯪ ꯏꯃꯥꯏ ꯃꯃꯥꯡꯗ ꯋꯥꯍꯪ ꯑꯝꯇ ꯍꯪꯒꯦ ꯄꯥꯕꯨꯡꯗ ꯍꯪꯉꯨ ꯁꯦꯡꯅꯗꯤ ꯈꯨꯝꯃꯛꯎꯀꯣ ꯁꯦꯡꯅ ꯈꯨꯝꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯈꯨꯝꯅꯤꯡꯗꯕ ꯂꯩꯔꯗꯤ ꯏꯆꯥ ꯏꯁꯨꯁꯦ ꯌꯥꯝꯅ ꯂꯩꯔꯕꯅꯤꯅ ꯑꯁꯦꯡꯕ ꯁꯦꯡꯕꯗꯨ ꯈꯨꯝꯅꯤꯡꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯀꯗꯧꯔꯤꯅꯦꯕ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯁꯦꯡꯅ ꯈꯨꯝꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯈꯟꯅꯁꯤ ꯌꯦꯡꯁꯦ ꯏꯃꯥꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯦ ꯈꯔ ꯑꯗꯨꯝ ꯌꯥꯝ ꯃꯨꯟꯅꯔꯛꯏ ꯌꯥꯝ ꯃꯨꯟꯅꯔꯛꯑꯦꯕ ꯌꯥꯝ ꯃꯨꯟꯅꯔꯛ ꯑꯗꯨ ꯄꯥꯕꯨꯡꯅ ꯃꯨꯜꯍꯧꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯩꯗ ꯑꯩꯁꯤ ꯈꯔ ꯁꯨꯝ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯗꯨꯅ ꯑꯇꯩ ꯀꯣꯏꯔꯝꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯍꯦꯛ ꯃꯣꯏ ꯑꯃ ꯀꯣꯏꯔꯝꯕꯁꯨ ꯑꯩ ꯍꯦꯛ ꯂꯥꯛꯄꯗꯩ ꯃꯣꯏ ꯑꯗꯨꯝ ꯐꯠ ꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦ
ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯉꯥꯏꯈꯣ ꯃꯌꯥꯝꯗꯨꯗꯒꯤ ꯄꯥꯕꯨꯡꯅ 이칸 ꯈꯟꯕꯗꯧꯅ ꯎꯈꯤꯕ꯭ꯔꯕ ꯄꯥꯕꯨꯡꯅ ꯁꯨꯝ ꯈꯟꯕꯗ ꯏꯃꯥꯅ ꯈꯔ ꯃꯇꯦꯛ ꯈꯔꯗ ꯑꯗꯨꯝ ꯈꯔꯁꯨ ꯀꯤꯒꯨꯝ ꯍꯪꯒꯣꯏꯒꯨꯝ ꯇꯧꯕ ꯖꯥꯠꯂꯥ ꯑꯗꯩꯗꯤ ꯑꯗꯨꯝ ꯈꯔ ꯅꯛꯁꯤꯟꯅꯔꯛꯄꯗꯩꯗꯤ ꯃꯃꯩ ꯊꯪꯗꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯣꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯝ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯁꯦꯟꯅꯕꯗ ꯈꯔ ꯋꯥꯔꯛꯄ ꯃꯤꯗꯥꯒꯥꯏꯗꯨ ꯑꯣꯏꯕ꯭ꯔꯥ ꯏꯃꯥꯁꯦ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯄꯥ ꯃꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ ꯑꯩꯈꯣꯏ ꯂꯤꯀꯣꯟ ꯅꯨꯡꯀꯣꯟꯒꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯥꯟꯅꯔꯛꯄ ꯄꯣꯠꯇꯨꯅꯦ ꯑꯗꯣ ꯃꯥꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯁꯤ ꯌꯥꯝ ꯂꯤꯛꯅ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯄꯪꯊꯥ ꯊꯥꯗꯣꯛꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯑꯃꯨꯛ ꯈꯔ ꯆꯠꯂꯤ ꯅ ꯍꯥꯏ ꯑꯗꯣ ꯑꯇꯣꯞꯄ ꯄꯥꯕꯨꯡꯒꯤꯗꯤ ꯑꯇꯣꯞꯄ ꯏꯃꯥꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯪꯅꯕꯗꯤ ꯂꯩꯔꯝꯃꯤ ꯇꯧꯔꯝꯃꯤ ꯑꯗꯨ ꯈꯔ ꯑꯗꯨꯝ ꯃꯇꯝꯗꯩꯗ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯣꯏ ꯇꯧꯗꯅ ꯂꯥꯏꯔꯤꯛꯈꯔ ꯇꯝꯅꯅꯕ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤ ꯄꯥꯕꯅ ꯑꯗꯨꯗꯒꯤ ꯈꯔ ꯑꯗꯨꯝ ꯂꯤꯊꯣꯔꯛꯄꯅꯤ ꯅꯠꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯝꯗꯧꯖꯥꯠꯅꯤ ꯑꯩ ꯂꯤꯠꯇꯅ ꯂꯥꯛꯄꯗ ꯃꯃꯤꯠꯇꯪꯗ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯃꯥꯁꯤ ꯊꯦꯡꯅꯈꯤꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯄꯥꯕꯨꯡ ꯃꯦꯇ꯭ꯔꯤꯛꯁꯦ ꯀꯔꯥꯏꯗ ꯊꯥꯔꯛꯏ ꯀꯔꯤ ꯁ꯭ꯀꯨꯜꯗꯒ ꯊꯥꯔꯛꯏ ꯊꯧꯕꯥꯜꯒꯤ ꯀꯔꯝꯕ ꯁ꯭ꯀꯨल ꯑꯣꯏꯗꯣꯏꯅꯣ ꯊꯧꯕꯥꯜꯒꯤ ꯆꯧꯔꯥꯏꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯆꯧꯔꯥꯏꯃꯗꯀꯣ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯅꯒ ꯀꯥꯎꯊꯣꯛꯄꯤꯔꯝꯕꯒꯁꯨ ꯌꯥꯎꯗꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯅꯥꯇꯩ ꯆꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯖꯈꯣ ꯀꯥꯏꯅ ꯇꯝꯕꯖꯥꯠꯅꯤꯅꯦ ꯑꯗꯨ ꯂꯥꯏꯔꯤꯛꯈꯔ ꯇꯝꯃꯝꯅꯤꯅ ꯁꯨꯝ ꯄꯦꯠ ꯍꯦꯛꯇ ꯅꯥꯟꯊꯣꯛꯈꯤꯕꯖꯥꯠꯅꯤꯅꯦ ꯑꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔ ꯃꯃꯤꯠꯇꯪꯗ ꯇꯧꯔꯤꯁꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯀꯥꯁꯨ ꯑꯗꯨꯝ ꯊꯨꯡꯅꯗꯕ ꯑꯣꯏꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯌꯥꯎꯕꯕꯨꯗꯤ ꯌꯥꯎꯗꯤ ꯌꯥꯎꯔꯤꯅꯦꯕ ꯏꯁꯣꯔꯅ ꯂꯥꯏꯅ ꯁꯤꯟꯕ ꯑꯗꯨ ꯇꯥꯔꯦꯅꯦ ꯀꯥꯏꯅꯕꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒ ꯄꯥꯕꯨꯡ ꯍꯣꯏ ꯃꯇꯝꯒꯁꯦ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯇꯝꯗꯨꯅ ꯍꯦꯟꯅ ꯆꯥꯛꯑꯦꯅ ꯍꯥꯏꯕ ꯑꯃ ꯇꯥꯏꯌꯦꯕ ꯆꯨꯝꯖꯥꯠꯂ ꯄꯥꯕꯨꯡꯁꯦ ꯈꯔ ꯆꯨꯝꯃꯦꯅ ꯂꯧꯏ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯇꯧꯋꯦꯕ ꯈꯔꯗꯤ ꯑꯗꯨꯝ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯗꯨ ꯌꯥꯝꯅ ꯑꯩꯈꯣই ꯕꯕꯥꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯝ ꯀꯟꯅ ꯂꯥꯛꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯇꯉꯥꯏ ꯐꯗꯅ BA ꯐꯥꯎ ꯇꯝꯗ ꯌꯥꯗꯦ ꯀ ꯍꯥꯏꯗꯅ ꯇꯧꯕꯒꯨꯝꯕ ꯑꯃ ꯄꯥꯝꯅ ꯈꯟꯕ ꯃꯥꯜꯂꯦ ꯑꯩꯅ ꯑꯣꯛꯇꯕ ꯃꯗꯨꯗ ꯊꯛꯇꯅ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯄꯁꯤꯗ ꯄꯥꯝꯅ ꯌꯥꯔꯛꯇꯦꯕ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯉꯥ ꯆꯥꯗꯦ ꯁꯥ ꯆꯥꯗꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯆꯥꯗꯦ ꯆꯅꯝ ꯆꯥꯗꯦ ꯀꯔꯤꯝ ꯇꯧꯗꯕ ꯃꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯈꯠꯂꯛꯄ ꯊꯛꯀꯠꯂꯛꯄ ꯇꯧꯔꯛꯄꯁꯤꯗ ꯌꯥꯝ ꯁꯥꯎꯋꯦꯕ ꯑꯗꯨꯕꯨ ꯄꯥꯕꯒꯤ ꯃꯃꯥꯡꯗꯗꯤ ꯇꯧꯗꯅꯕ ꯌꯥꯝ ꯀꯟꯅ ꯇꯧꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀꯥꯏꯔꯦꯟꯕꯤꯈꯣꯛꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯔꯅꯤꯆꯔ ꯍꯥꯎꯁꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯂꯩ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯑꯕ꯭ꯔꯥ ꯍꯧꯖꯤꯛ ꯋꯥꯏꯗ ꯐꯔꯅꯤꯆꯔ ꯇꯧꯕꯁꯦ ꯃꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯃꯇꯝꯗꯨ ꯂꯩꯇꯦꯗ ꯃꯇꯝꯗꯨꯗ ꯂꯩꯇꯦꯕꯀꯣ ꯂꯩꯇꯦ ꯑꯗ ꯀꯔꯝꯕ ꯃꯇꯝꯗꯨꯒꯤ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯇꯝꯗ ꯀꯔꯝꯕ ꯁꯤꯟꯐꯝꯒꯥꯇꯤ ꯇꯧꯅꯔꯝꯃꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯒ ꯄꯥꯏꯔꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯤ ꯑꯗꯨꯝ ꯂꯧꯎ ꯁꯤꯡꯎꯕꯁꯤ ꯅꯠꯇꯅ ꯑꯀꯛꯅꯕ ꯎ ꯁꯨꯕ ꯐꯔꯅꯤꯆꯔ ꯇꯧꯕꯁꯤꯗꯤ ꯑꯀꯛꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯌꯨꯝꯁꯥ ꯀꯩꯁꯥ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯝꯃꯤ ꯑꯗꯩ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯛꯈꯔ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯧꯁꯤꯡ ꯎꯔ ꯈꯣꯠꯇꯅ ꯃꯇꯦꯛ ꯈꯔ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯤ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯉꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯀꯩꯀꯩ ꯇꯧꯕꯤꯔꯛꯀꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛꯀ ꯊꯥꯕꯁꯤꯗꯤ ꯌꯥꯝ ꯊꯥꯛ ꯋꯥꯡꯅꯒ ꯂꯧꯅꯔꯝꯃꯦꯕꯀꯣ ꯀꯩꯗꯧꯕꯕꯣ ꯍꯥꯏꯗꯤ ꯀꯩꯀꯩ ꯁꯤꯟꯐꯝꯗ ꯍꯣꯠꯅꯕꯤꯔꯛꯏ ꯃꯦꯇ꯭ꯔꯤꯛ ꯐꯥꯎ ꯊꯥꯔꯕꯅꯤꯅ ꯄꯥꯕꯨꯡꯁꯦ ꯃꯇꯝꯗꯨꯗꯗꯤ ꯃꯦꯇ꯭ꯔꯤꯛꯀ ꯌꯧꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯏꯗꯅ ꯊꯣꯛꯏ ꯑꯩꯈꯣই ꯁꯤ ꯆꯔꯨꯡꯕꯝꯗꯒꯤ ꯑꯩꯈꯣꯏ ꯃꯤ 12 ꯋꯥꯡꯖꯤꯡ ꯑꯦꯝ.ꯏ.ꯗ ꯀꯥꯕ ꯇꯧꯕꯅꯦꯕ ꯑꯗꯒꯤ ꯁꯨꯝ ꯃꯊꯪ ꯇꯧꯔꯛꯄ ꯀ꯭ꯂꯥꯁ 5ꯇ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯩꯗ ꯈꯔ ꯑꯃꯨꯛ ꯈꯠꯊꯍꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀ꯭ꯂꯥꯁ 8ꯇ ꯑꯃ ꯂꯩ ꯀ꯭ꯂꯥꯁ 8 ꯐꯥꯎ ꯇꯝꯃꯛꯄꯁꯦ ꯑꯩꯈꯣꯏ 4ꯅꯦꯕ ꯑꯩꯈꯣꯏ 4 ꯇꯝꯃꯛꯄꯁꯤꯗ 2 ꯑꯃꯃꯨꯛ ꯂꯩꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯁꯨꯝ ꯂꯥꯏꯅ ꯁꯨꯝ ꯇꯧꯋꯦꯗꯅ
ꯑꯩꯈꯣꯏꯅ ꯍꯩꯁꯤꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯉꯥꯎꯁꯤꯟꯅꯕ ꯊꯛꯄꯤ ꯆꯥꯕꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯗꯤ ꯀꯟꯅ ꯇꯧꯔꯛꯏꯗꯤ ꯑꯗꯣ ꯍꯥꯏꯗꯤ ꯃꯦꯇ꯭ꯔꯤꯛꯇꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡ ꯁꯤꯟꯐꯝ ꯁꯨꯝ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯁ꯭ꯀꯨꯜꯗꯒ ꯑꯣꯖꯥ ꯑꯣꯏꯕ ꯄꯨꯕ ꯌꯥꯎꯔꯛꯄ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯀꯩ ꯁꯤꯟꯐꯝ ꯇꯧꯔꯛꯑꯦ ꯑꯩ 1970 ꯑꯩ ꯀꯪꯕꯝ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯗꯨꯗꯩꯗ ꯇꯧꯔꯛꯄꯅꯤ ꯑꯗꯩꯗꯤ ꯀꯟꯚꯔꯁꯟ ꯇꯧꯕ ꯅꯠꯇꯦ ꯀꯦꯗꯦꯠ ꯑꯣꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩ ꯑꯦꯄ꯭ꯔꯨꯞ ꯄꯣꯁ ꯐꯪꯉꯦ ꯀꯩꯅꯣ ꯏꯟꯇꯔꯃꯤꯗꯤꯌꯦꯠꯇ ꯑꯗꯨꯒ ꯇꯧꯔꯒ ꯃꯊꯪ ꯂꯥꯛꯄꯗ 2010 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯗꯦꯠ 27 ꯔꯤꯇꯥꯌꯔ ꯇꯧꯔꯦ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯥꯏꯃꯟ ꯄꯤꯁꯐꯨꯜ ꯑꯦꯀꯥꯗꯃꯤꯗ ꯆꯍꯤ 3 ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯗꯒꯤ KM ꯃꯦꯃꯣꯔꯤꯌꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯂꯩꯕꯗ ꯆꯍꯤ 3 ꯑꯃꯨꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯗꯩ ꯍꯧꯖꯤꯛꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯈꯣꯏꯒꯤ SMDSꯅ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯇꯤ ꯑꯃ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯥꯎꯈꯠꯅꯕ ꯑꯃ ꯑꯗꯨ ꯃꯇꯝ ꯈꯔ ꯑꯣꯖꯥꯁꯤꯡꯗꯨꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯣꯅ ꯇꯧꯗꯅ ꯀꯥꯕ ꯍꯣꯠꯅꯔꯤꯌꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯕꯛꯁꯤ ꯌꯥꯝꯅ ꯆꯤꯜꯂꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯑꯩꯁꯦ ꯑꯗꯨꯅ ꯅꯣꯏꯒꯤ ꯄꯨꯡ 5ꯒꯤꯁꯦ ꯍꯣꯏ ꯃꯁꯤꯗ ꯐꯖꯅ ꯐꯛ ꯑꯃ ꯊꯥꯔꯒ ꯍꯤꯞꯄꯁꯨ ꯐꯝꯃꯁꯨ ꯇꯥꯕ ꯃꯁꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯇꯤꯒꯤꯅꯦ ꯑꯩ ꯆꯠꯊꯔꯤꯁꯦ ꯑꯗꯣ ꯄꯥꯕꯨꯡ ꯏꯃꯧ ꯅꯨꯄꯤ ꯀꯌꯥ ꯂꯩꯔꯒꯦ ꯏꯆꯥ ꯅꯤꯉꯣꯜꯅ ꯀꯌꯥꯅꯣ ꯑꯩꯒꯤ ꯏꯆꯥ ꯄꯤꯕꯥ 2ꯅꯤ ꯅꯤꯉꯣꯜ 2ꯅꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯗꯨ ꯃꯁꯥꯒꯤ ꯆꯍꯤ 53 ꯁꯨꯈ꯭ꯔꯦ ꯏꯁꯨ ꯅꯨꯄꯤ ꯑꯍꯟꯗꯨ ꯃꯣꯏ ꯆꯍꯤ 53 ꯁꯨꯈ꯭ꯔꯦ ꯑꯩ ꯑꯗꯣꯝꯗꯗꯤ ꯄꯥꯔꯨꯔꯗꯤ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯅꯤꯉꯣꯜ ꯑꯇꯣꯝꯕꯤꯅꯤ ꯑꯗꯨꯁꯨ ꯃꯁꯨ 2-3 ꯐꯪ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯁꯨ ꯑꯗꯨ ꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯗꯨꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯋꯥꯍꯪ ꯑꯝꯇꯪꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯄꯥꯕꯨꯡꯗ ꯍꯪꯍꯧꯒꯦ ꯉꯁꯥꯏꯒꯤ ꯏꯃꯧ ꯅꯨꯄꯤ 2ꯅ ꯊꯣꯡꯕ ꯏꯟꯖꯥꯡ ꯃꯊꯦꯜꯒꯤ ꯃꯍꯥꯎꯒ ꯉꯁꯥꯏ ꯏꯃꯥꯅ ꯊꯣꯡꯈꯤꯕꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯒꯤ ꯃꯍꯥꯎꯒꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯈꯨꯝꯅꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯏꯃꯧ ꯅꯨꯄꯤ ꯑꯍꯟꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯅ ꯊꯣꯡ ꯊꯥꯛꯄ ꯈꯔ ꯑꯃ ꯆꯥꯔꯦ ꯊꯣꯏꯅ ꯃꯗꯨꯒꯤ ꯑꯩ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯣꯏꯅꯁꯨ ꯅꯩꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯕꯦꯡꯒꯤ ꯅꯤꯉꯣꯜꯅꯤ ꯑꯗꯨ ꯃꯥ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤ ꯃꯥꯒ ꯆꯥꯛꯀꯣꯟꯅꯔꯤ ꯊꯣꯏꯅ ꯑꯗꯨ ꯑꯁꯤ ꯇꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯄꯣꯛꯄ ꯃꯆꯥ ꯅꯨꯄꯥꯗꯨ ꯃꯌꯨꯝ ꯄꯥꯜꯂꯗꯅ ꯑꯗꯨꯒꯤ ꯃꯧꯗꯨꯅ ꯍꯧꯖꯤꯛ ꯊꯣꯡ ꯊꯥꯛꯇꯅ ꯆꯥꯔꯤ ꯅꯃꯥꯒꯤ ꯏꯟꯁꯥꯡ ꯃꯍꯥꯎꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕꯀꯣ ꯍꯦꯛ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜ ꯈꯨꯊꯣꯡꯒꯤ ꯃꯍꯥꯎꯒ ꯑꯗꯒꯤ ꯉꯍꯥꯟꯋꯥꯏꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯕꯨꯕꯣꯛ ꯍꯣꯏꯅ ꯊꯣꯡꯕ ꯃꯊꯦꯜꯒ ꯃꯍꯥꯎ ꯃꯥꯟꯅꯗꯦ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯕꯗꯤ ꯍꯥꯎꯕꯅꯤꯍꯦ ꯀꯥ ꯍꯥꯏꯕ ꯑꯗꯩ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕꯗꯨꯗꯤ ꯍꯥꯎꯕꯅꯤꯍꯦ ꯀꯥ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯍꯥꯏꯅꯕ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯃꯧꯒꯤ ꯋꯥ ꯅꯠꯇꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯍꯥꯟ ꯃꯥꯗꯔꯁ ꯗꯦꯒ ꯑꯗꯨ ꯏꯃꯥꯒꯤ ꯐꯣꯇꯣ ꯄꯨꯊꯣꯛꯑꯒ ꯀꯞꯇꯅ ꯈꯨꯔꯨꯝꯅꯤꯡꯉꯥꯏ ꯇꯧꯖꯔꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯏꯟꯁꯥꯡ ꯎꯌꯥꯟ ꯃꯅꯝꯁꯦ ꯃꯁꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯗꯔꯁ ꯗꯦꯗ ꯑꯩ ꯏꯃꯥꯒꯤ ꯐꯣꯇꯣꯁꯤ ꯄꯨꯊꯣꯛꯑꯦꯔꯒ ꯇꯨꯜꯁꯤꯕꯣꯡꯗ ꯇꯧꯔꯒ ꯙꯨꯞ ꯗꯤꯞ ꯇꯧꯔꯒ ꯂꯩꯁꯨ ꯀꯠꯂꯒ ꯑꯩ ꯇꯧꯔꯒ ꯁꯥꯇꯥꯡ ꯁꯥꯅ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯏꯟꯁꯥꯡꯕꯨ ꯍꯥꯎꯕꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯕꯨꯡ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯉꯁꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯅꯀꯣ ꯄꯥꯕꯨꯡꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯃꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯑꯁꯪꯕ ꯀꯥꯟꯗ ꯅꯤꯔꯃꯂꯥ ꯌꯥꯎꯗ꯭ꯔꯣ ꯅꯤꯔꯃꯂꯥ ꯌꯥꯎꯋꯦ ꯄꯥꯕꯨꯡ ꯈꯪꯗ꯭ꯔꯣ ꯅꯪ ꯑꯩꯕꯨ ꯈꯪꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯑꯣꯖꯥ ꯁꯣꯃꯣꯅ ꯍꯥꯏꯅꯕꯁꯤ ꯈꯪꯗꯦ ꯅꯪ ꯑꯧ ꯈꯪꯉꯦ ꯑꯣꯖꯥ ꯑꯩꯅ ꯍꯪꯖꯗ꯭ꯔꯕꯅꯤ ꯋꯥꯍꯪꯁꯦ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤꯗ ꯍꯪꯍꯜꯂꯕꯅꯦ ꯂꯣꯏꯅ ꯑꯩꯕꯨ ꯈꯪꯗꯕ ꯃꯤꯗꯤ ꯁꯪꯕ ꯃꯅꯨꯡꯗꯗꯤ ꯂꯩꯇꯕꯅꯦ ꯅꯣꯏꯅ ꯈꯤꯇꯪ ꯅꯍꯥꯟ ꯇꯤꯟ ꯑꯣꯏꯕꯗꯨꯗꯩꯗ ꯈꯪꯉꯝꯗꯕꯗꯤ ꯌꯥꯏ ꯄꯔꯦꯡ ꯑꯃꯗꯤ ꯈꯪꯅꯩ ꯅꯕ ꯍꯣꯏ ꯑꯗꯒꯤ ꯇꯣꯝꯕ ꯍꯣꯏ ꯑꯗꯒꯤ ꯂꯣꯏꯅꯅꯤ ꯑꯗꯨꯋꯥꯏꯗ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯔꯕꯁꯤꯡ
ꯑꯗꯨ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯗꯕꯗ ꯇꯧꯔꯛꯑꯗꯤ ꯍꯟꯗꯛꯇꯤ ꯖꯦꯜꯗ ꯊꯝꯅꯤꯀꯣ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯗꯕ ꯇꯧꯔꯛꯑꯗꯤ ꯍꯟꯗꯛꯇꯤꯅꯦ ꯃꯅꯥꯀꯣꯡꯗꯨꯗꯅꯦ ꯐꯥꯔꯒ ꯅꯣꯛꯁꯤꯟꯗꯣꯏꯅꯦ ꯍꯟꯗꯛꯇꯤ ꯐꯥꯛ ꯂꯥꯎꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯕ ꯍꯜꯂꯣ Good afternoon. ꯑꯧ Good afternoon. ꯑꯣ ꯑꯧ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯄꯤꯕ꯭ꯔꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗꯣ ꯑꯃꯨꯛꯇꯪ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ ꯑꯝꯇ ꯇꯧꯕꯤꯌꯨ ꯄꯥꯕꯨꯡ Miss, ꯄꯥꯕꯨꯡ ꯖꯔꯃꯟꯂꯣ Miss Maniman. ꯑꯗꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗꯣ ꯑꯣꯐ ꯇꯧꯕꯤꯔꯣ ꯑꯗꯨꯏꯗꯨꯒ ꯄꯥꯕꯨꯡꯗꯤ ꯏꯁꯩ ꯁꯛꯀꯗꯧꯕ ꯃꯥꯜꯂꯦ ꯏꯁꯩ ꯁꯛꯀꯗꯣꯏꯅꯦ Miss, say, Mr. Sakara, can I talk to ꯍꯣꯏ you? ꯄꯥꯕꯨꯡ ꯅꯥꯃꯩ ꯇꯥꯈꯠꯂꯣ ꯑꯗꯨꯗꯤ ꯑꯗꯨꯒ ꯍꯦꯛꯇ ꯍꯧꯕꯤꯔꯣ ꯂꯥꯎꯠ ꯑꯗꯨꯝ ꯁ꯭ꯄꯤꯀꯔꯗꯨꯗꯤ ꯑꯣꯐ ꯇꯧꯕꯤꯌꯨ ꯇꯥꯕꯗ ꯁꯣꯝꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯀꯣ Hoy. ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯗꯨꯝ ꯈꯨꯕꯥꯛ ꯌꯥꯎꯔꯛꯑꯁꯨ ꯌꯥꯏꯀꯣ ꯏꯁꯩ ꯁꯛꯄꯗ Miss, I could not see up your road. ꯏꯃꯥꯗ ꯐꯣꯟꯗꯣ ꯄꯥꯏꯍꯜꯂꯣ ꯄꯥꯕꯨꯡꯅ ꯍꯦꯛꯇ ꯑꯦꯛꯇꯤꯡ ꯇꯧꯔ ꯁꯛꯊꯔꯣ I say, Lord, I must tell you. ꯍꯣꯏ ꯍꯣꯏ Miss, say, how get again? ꯍꯧꯕꯤꯔꯣ ꯄꯥꯕꯨꯡ Ho, 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 ho. Lokta pati iyai thakta wagai hibu holi biwo nangi thulangi sai taraga punginga se numole ho 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 Numidang wayam matam the punga the nungole Numidang way matam the punga the nungole Ningsing lagle mahatu lamdam tamna lehaurabi Thawai oibi nungsibiyo Thawai oibi nungsibiyo Ho 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 Lota pati yai thakta Korogi misana yai bada Chokharani ichalwa Korogi misena yaibada Chokharani ichalwo Korau senaral warakle Nayum mai kai panglo ne Korau senaral warakle Nayum mai kai panglo ne ichal Ho 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 Lokta pati iyai thakta wagai hibu holi biwo wagai hibu holi biwo nangi khulang isai taraga punga se nungole numidang wai matam the punga se nungole Ningsing lagle mahatu lamdam tamna lehaurabi Hawai oibi nungsibiyo Hawai oibi nungsibiyo Ho 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 Lokta pati yai thakta wagai hibu holi biyo Miss Fire Simulation again, Miss Noon ki kan na tare, Miss ꯕꯥꯕꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯦ ꯃꯈꯣꯟ ꯇꯥꯏ ꯏꯅꯔꯖꯤ ꯌꯥꯝ ꯂꯩꯅꯕ ꯀꯩ ꯄꯤꯖꯒꯦ ꯏꯃꯥꯅ ꯑꯗꯣ ꯏꯃꯥꯏ ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯁꯛꯏꯗꯨꯕꯨ ꯏꯀꯥꯏꯖꯗ꯭ꯔꯣ ꯊꯋꯥꯏꯒꯤ ꯃꯥꯕꯦꯝꯃ ꯏꯀꯥꯏꯕ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ Miss
nama song ta pai la ki sei ta sa la ke mi ꯑꯗꯨ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯀꯥꯏꯗꯣ ꯁꯛꯑꯗꯤ ꯐꯩꯗꯅ ꯏꯃꯥꯗꯨꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎꯖꯩꯗꯅ ꯏꯃꯥꯗꯣ ada mi sei thawai nungai re dra tawne mathangda ꯑꯩꯈꯣꯏꯗꯒ ꯇꯥꯏꯁꯤꯜꯂꯛꯄ ꯋꯥꯅꯤꯗ ꯌꯥꯗꯦ ꯌꯥꯗꯦ ꯑꯩꯈꯣꯏꯗꯒ 이마는 상곰 라포이 마사 깐나바 얌 비자람동 말리 namadi sangomi khaida chabada babu mi bura thandana leirabani ꯑꯣ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯏꯃꯥ ꯄꯥꯏꯍꯜꯂꯣ ꯏꯃꯥꯗ ꯑꯃꯨꯛ ꯏꯟꯖꯜꯂꯒ ꯍꯧꯖꯤꯛ ꯊꯥꯏꯅꯒꯤ ꯏꯃꯥꯒꯤ ꯀꯥꯏꯅꯍꯧꯕꯗꯣ ꯑꯃꯨꯛ ꯁꯩꯊꯥꯔ ꯁꯛꯍꯟꯒꯦ ꯍꯧꯖꯤꯛ ꯇꯥꯕꯤꯔꯕ꯭ꯔꯣ ꯏꯃꯥ ꯍꯜꯂꯣ tajare mi ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯋꯥꯍꯪ ꯑꯃꯠꯇ ꯀꯔꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ ꯀꯨꯏꯔꯣꯏ ꯁꯨꯝꯅꯇꯒꯤ ꯑꯃꯠꯇꯅꯤ ꯋꯥ ꯑꯃꯠꯇ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯏꯁꯩꯅꯣ ꯁꯛꯇꯣꯏꯁꯦ ꯏꯃꯥ ꯏꯁꯩꯁꯦ ꯄꯥꯕꯨꯡꯅ ꯈꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯑꯧ ꯁꯛꯎꯅꯨ ꯏꯃꯥꯅ ꯁꯛꯅꯤꯡꯕꯗꯣ ꯑꯩ ꯁꯛꯎ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯁꯛꯎꯅꯨ ꯏꯃꯥ ꯀꯩꯗꯧꯕ ꯏꯃꯥ ꯂꯥꯛꯀꯅꯨꯅꯦ ꯂꯥꯛꯀꯅꯨ ꯏꯟꯅꯔꯛꯀꯅꯨ ꯂꯥꯛꯀꯅꯤꯅꯦ ꯂꯥꯛꯀꯅꯤ ꯏꯟꯅꯔꯛꯀꯅꯤ ꯃꯤꯅ ꯍꯥꯏꯔꯒ ꯁꯨꯝ ꯁꯨꯝ ꯏꯟꯅꯔꯛꯄ ꯄꯥꯈꯪ ꯃꯤꯅ ꯍꯥꯏꯔꯒ ꯁꯨꯝ ꯁꯨꯝ ꯏꯟꯅꯔꯛꯄ ꯄꯥꯈꯪ ꯅꯍꯥꯛꯁꯤꯕꯨ ꯑꯩꯍꯥꯛꯀꯤ ꯕꯨꯗꯤꯒꯥꯂꯅꯦ ꯑꯗꯨ ꯁꯛꯇꯣꯏꯔꯣ ꯏꯃꯥ khande kari sei no ai sakto ꯁꯛꯂꯣ ꯁꯛꯂꯣ ꯌꯦꯡꯉꯒꯦ ꯄꯥꯕꯨꯡꯅ ꯏꯟꯖꯟꯕ ꯏꯁꯩꯗꯣ ꯁꯛꯂꯛꯀꯅꯨꯀꯣ ꯏꯃꯥ ꯏꯃꯥꯅ ꯄꯥꯝꯖꯕꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯁꯛꯂꯣꯕ nong kanna tari ꯅꯣꯡ ꯇꯥꯕꯗ ꯇꯥꯏꯅꯁꯤꯜꯂꯅꯨ ꯏꯃꯥ ꯏꯁꯩ ꯕꯕ ꯁꯛꯂꯣ ꯍꯧꯔꯣ ꯍꯧꯔꯣ ꯏꯃꯥ ꯍꯧꯔꯣ ꯑꯃꯨꯕ 이마도 살로 ꯍꯧꯔꯛꯑꯔꯣꯏ oi sei ma salage ꯁꯛꯂꯣ ꯁꯛꯂꯣ ꯏꯃꯥ ꯁꯛꯄꯤꯔꯛꯑꯣ sei ari budi ko mi sai ni phase do je ima su je ꯂꯤꯖꯅꯨ ꯂꯤꯖꯅꯨ ꯏꯃꯥ mi se saloro ꯍꯣꯏ ꯄꯥꯕꯨꯡꯗꯒ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯏꯁꯩꯗꯣ ꯅꯍꯥꯟꯋꯥꯏꯒꯤꯗꯨꯗ ꯑꯣꯏꯅ ꯗꯦꯗꯤꯀꯦꯠ ꯇꯧꯔ ꯁꯛꯀꯗꯕꯅꯤ ꯍꯧꯔꯛꯑꯣ ꯍꯧꯔꯛꯑꯣ ꯏꯃꯥ nang babung da ju khande tawdi ga tawdi man dei sai am thage ꯍꯣꯏ ꯍꯣꯏ ngairamge aina nang mapong lang lo lamada ngairamge aina nang mapong lang lo lamada layang oina salamu oinu oina nganglagi haja oina ngalamu nangadanoni oiragi ngairamge aina nang mapong lang lo lamada pullabani aidi taibangi thaurina nangi wangang amada aigi wakhal patang yawi nangi minong amada aigi wakhal sagal yawi ngairamge aina nang mapong lang lo lamada karamna kaugani nangi nusi minoko nang
ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯩꯅ ꯉꯥꯏꯔꯝꯒꯦ ꯑꯩꯅ ꯅꯪꯕꯨ ꯃꯈꯣꯡꯂꯥꯡꯂꯣꯟ ꯑꯃꯗ ꯏꯁꯥ ꯂꯣꯏꯁꯜꯂꯒꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯦ ꯕꯕꯥꯗ ꯗꯤꯗꯤꯀꯦꯠ ꯇꯧꯔꯒ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯝꯒꯦ ꯈꯣꯏꯃꯨ ꯑꯣꯏꯅ ꯉꯪꯂꯨ ꯂꯥꯎ ꯍꯥꯏꯒꯗꯕ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯝꯃꯨ ꯈꯣꯏꯃꯨ ꯑꯣꯏꯅ ꯉꯪꯉꯨ ꯌꯥꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯒꯤ ꯃꯃꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯧꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕ ꯃꯌꯥꯝꯁꯨ ꯂꯩꯕꯤꯌꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕꯤꯌꯨ ꯍꯥꯏꯗꯤ ꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯀꯥꯏꯅ ꯍꯥꯏꯗꯤ ꯏꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡꯅ ꯔꯦꯗꯤꯑꯣ ꯇꯥꯕꯒꯤ ꯏꯁꯩ ꯈꯟꯕꯒꯤ ꯊꯥꯔ ꯀ꯭ꯂꯥꯁ ꯍꯥꯏꯔꯝꯃꯤꯗꯣ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯕꯅꯦ ꯍꯥꯏꯕꯀꯣ ꯏꯃꯪ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯉꯝꯗꯥꯏꯗ ꯍꯥꯏꯗꯤ ꯊꯤꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯔꯥꯏꯠ ꯇꯨ ꯐ꯭रीडꯝꯗꯣ ꯊꯤꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯍꯣꯏ ꯑꯄꯥꯝꯕ ꯂꯣꯏ ꯇꯧꯍꯟꯒꯗꯧꯅꯤ ꯏꯀꯥꯏꯕꯒ ꯂꯩꯔꯣꯏꯗꯧꯅꯤ ꯑꯉꯥꯡꯁꯤꯡ ꯂꯩꯇ ꯌꯥꯗꯦꯍꯦ ꯑꯩ ꯍꯥꯏꯁꯦ ꯁꯣꯏꯔꯦ ꯔꯦꯗꯤꯑꯣ ꯇꯥꯕ ꯑꯗꯩ ꯏꯁꯩ ꯁꯛꯇꯣꯛꯄ ꯏꯁꯩ ꯈꯟꯕꯗꯗꯤ ꯏꯀꯥꯏꯕꯁꯦ ꯂꯩꯔꯣꯏꯗꯧꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩꯒꯤꯁꯦ ꯋꯥꯠꯍꯧꯕꯅꯦ ꯔꯦꯗꯤꯑꯣ ꯄꯟꯕ ꯋꯥꯠꯍꯧꯕꯅꯦ ꯍꯪ ꯑꯗꯣ ꯀꯩꯅꯣ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯦꯖꯄꯨꯔꯗꯒꯤ ꯌꯥꯂꯥꯡꯕꯝ ꯉꯧꯕꯅꯤ ꯃꯦꯝ ꯇꯦꯖꯄꯨꯔꯗꯒꯤ ꯄꯥꯕꯨꯡ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯆꯍꯤ 82 ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ ꯑꯗꯣ ꯉꯁꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯗ ꯄꯥꯕꯨꯡ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯄꯥꯕꯨꯡꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯝꯇꯪ ꯍꯣꯏ ꯏꯁꯩ ꯑꯝꯇꯪ ꯇꯧꯖꯔꯒꯦ ꯍꯧꯖꯔꯒꯦ ꯍꯧꯕꯤꯔꯛꯑꯣ ꯄꯥꯕꯨꯡ ꯏꯔꯦꯝꯅ ꯋꯥꯆꯥꯎꯈꯤꯕ ꯀꯞꯂꯒꯅꯨ ꯇꯨꯒꯨꯅꯤ ꯇꯥꯡꯂꯧ ꯏꯆꯤꯛꯄꯨꯂꯛꯂꯤ ꯍꯣꯝꯂꯦꯟ ꯇꯨꯡꯀꯨꯜ ꯇꯥꯜꯂꯨꯅꯤ ꯃꯤꯌꯨꯝꯗ ꯆꯪꯂꯨꯕꯗ ꯀꯅꯥꯅ ꯈꯣꯡꯂꯥꯡ ꯏꯜꯂꯛꯀꯅꯤ ꯃꯤꯌꯨꯝꯗ ꯆꯪꯂꯨꯕꯗ ꯀꯅꯥꯅ ꯈꯣꯡꯂꯥꯡ ꯏꯜꯂꯛꯀꯅꯤ ꯏꯔꯦꯝꯅ ꯋꯥꯆꯥꯎꯈꯤꯕ ꯀꯞꯂꯒꯅꯨ ꯇꯨꯒꯨꯅꯤ ꯀꯞꯂꯒꯅു ꯇꯨꯒꯨꯅꯤ inung tay na ngalaga isim na lukta kumringay laikay iche inem singi thamahut silaga umlang kita hindi uba tungin na hayruni Homlang kita hindi uba thongin changna hajaruni irim na wachau dibang kabla ganu tuluni tanglo ichikulagni kumlin tungkul taluni Hikumiyumda changlubada kanana kumlang ilakani irem na wachau dibang kabla ganu tuluni Padi pangliharau jada laipak ungjau jaibadang Injen kabamaruki chari wasak magpadang Pari pangliharau dada
Leipak ungjau yaibadam Ninjen khaba maruki Shari wasak nakpadam Palem paltau anidi Laire pak talai khare Palem tinglo udibang Pantau masak anggribang Nangat uina kablak laga Ikin amoy nangamdaring Nangat uina kablak laga Ikin amoy kumamdaring Irim na wataw dibang Kabla ganu tuluni Kabla ganu tuluni Kajagimida Yam nuksibay say kudol tambirakpa yam nungaizay pabong pabong hana pabong kano isayga tawbirakpro hana mamangda Kariya isay khara tawbirakpro Isay Soitoma tambirap. Togerte Sumpamjaruba Adega Manaba Itaki Al Mamadin Karadin Yamadin Kara Say Parting and Toggerami Yangam the Niachi Yangam the Lamba you tell Pudol putting a patent from the Musure Adega Agatum Pamjabari my mana public photo video to cut away thoidokna kano tawbudi natebako Toggerti yam phajai pabongi kholai khonda ja tabda pabong ima leibiribra pabong I Ima Gru Babaji like pabongi Loinabi. pabongi ima Pabongi loinabi ima. Madi lady Sol Masu so Laina Diabetes one Chati ado sonda baina tara pabong radio ga ta dana ko saruk ya birak pa yam nungai jai ko I do the wow, I am not going at them tally, a phone, Tabin, Logumba, you can you say you am palm, not over there. So, Pang have hung the buck. So, young Wawana told the island getting a tito with the out without the Pang. Hoi Tagasari pabong matam suloisele pabong se wari di khara dum sana zaning bane Mathang da dum saruk ya biro babung mathang ki dong waijing da so wari makha dum zatha jage ngasi di matam se ya selektre Funny. yam nungai jare pabong babung gi ming tespur da gi babung gi ming do No buckle. babung gi ming se dum khangjin jarage mathang gi da so saruk ya biro ado pabong to be continue da Hoi ado pabonggi mathangi wari da to be continue da mingi matang da lakani ngau vai je kamai tawra kaurai no do mayam wari sigi makha Imana ayagu thondi badati wadin do ne thondira mi aham bada ade ai je phang ngau ba ai tare da khoi ibu boke abo le mi abo kuna aya khi khang ngau badu ga silpo pawa ngau ye na ba ngau ba ko ge ngau ba ta sina ai rajin do mutraga ngau ba ni dum san gare ade thaina di akhoi saong sada dagi maigi leiriba angang nupi pokpa nupa pokpagi matung inasubu ko mingje dumai dum thonadra akhoi nupi ngata pokpu du makha tarakpa nupa polak na bana chawba kowe haiba gumma tomba kowe haiba gumma ga leitra wari madu makku ai ge loina bi thoi ai loina bi moche nupi ase ningo na ka pogak na to bu ji chawba ko ri ne moi han ge ge akhoi ni ju adum hekta pabunggi achum bajega te haidorok tore yam nungai pabung makha tarak pada hayeng mathangi amuk next khudong chaba madamu wari si makha amuk tawrasi pabung yam nungai jare pabung yam nungai jare thank you thachari sigidi mayam pomna maga sigi live ta laibiriba 90.0 wahong radio tabiriba Facebook page ta laibiriba YouTube ta laibiriba pomna makpusu thagat pa phone dokchari makha tarak pada sumang lila muktami nasi pomna makpu nirmala thangjama madi pusparani lashmani na khurumjari Happy birthday bhai ngasi din nang treat pi bata bani
कायदे कई पिजेगे हाइनो थैंक यू भाई किम्बाप ओइना तौरसे अदो भाई नंग हदक चही तरह निपान सुरी नत्रो किम्बाप तुदी हयेंग सारसु याय वोटर लिस्ट रेजिस्टर तौबा यारिंगेदा रेजिस्टर तौसलोरो सिने या मारुने होय भाई यामनाबुदि फबा वानी नंगना हारिदो अदो डीसी दा रेजिस्टर तौनबा अमुक कोइचेन चेनबदो आइदिंग अमारो हयेंग वाइ तंद्रकांदा येंगागे अगी मारबसे कोरियन मूवी येंगबा याबो वेबसाइट मा हाइरो हाइरदि सट एकता हाइरकन वोटर लिस्ट अनबसे ऑनलाइन दे याम लाइना हाइबसिदि खंगमद्रि डीसी सत्रसु याब्रो हाइसे यारबने www.voters.eci.gov.in दा न्यू वोटर रजिस्ट्रेशन दनतना वोटर अमगे डिटेल्स न सिंगबा चेंज नत्रगा इदि तौनिंबा लेरबसु सिगी वेबसाइट सिदा लोइनि हारबने वेबसाइट ममिंगदो अमतगा हाइरो भाई www.voters.eci.gov.in अक्टोबर की डेट 1 फाउगी मनुंगदा चही तरा निपान सुगदबा ओइरबदी www.voters.eci.gov.in सिदा विजिट तौबिरगा वोटर रजिस्ट्रेशन तौसनबियो अनौब वोटर ओइबियो पाउजेंजरीबा सीईओ मणिपुर लम्फेलपाट इम्फाल नुंगाइरबा पाउजेल अदोंगी गोल्डन अपॉर्चुनिटी फ्रेंचाइज क्लिनिक कम फार्मेसी फिजियोथेरेपी आयुर्वेदा होमियोपैथी वेटरनरी हांगनिंगलबदी गोल्डन अपॉर्चुनिटी लेरबा फ्रेंचाइज ऑफ फिजियोथेरेपी मेडिसिन कंपनी प्रोडक्ट आउटलेट पेशेंट केयर कम लैब टेक्नीशियन फार्मेसी यावरबा क्लिनिक कम फार्मेसी नत्रगा कोर्स हेन तमनिंग सिंगिदमा बैचलर ऑफ फिजियोथेरेपी डिप्लोमा इन आयुर्वेदा फार्मेसी डिप्लोमा इन होमियोपैथी फार्मेसी डिप्लोमा इन वेटरनरी फार्मेसी पंजरीबा सिंग से क्लास 10 अमदी 12 पास तौरबा सिंगना तंबीबा यागन अमदी एप्लीकेशन फॉर्म थाबा हौजरी फॉर्म फंफम सिंगदी माही कांचीपुर और माही थौबाल बाजार वांगमताबा नियर एक्सिस बैंक अकोपा मरोलगिदमा 9366822522 अमुकहना 9366822522 दा कॉल तौबियो नत्रगा ऑफिस मतमदा लाक्तुना उनबीबा यागनी Admission Hangdukchare for the course of Bachelor of Fine Arts, Institute of Rural Education IRE Wangzing, affiliated by Manipur University, Kanchipur. Established in 2020, the Department of Fine Arts. IRE Wangzing na tonga subject singi offer kharsu pijari. Madudi painting, sculpture, printmaking and applied art. Guided by well qualified and experienced in their respective streams. Campus ki facility yang urgadi matik sana working space layer studio laser. Exhibition ki art gallery